Saikhom Mirabai ga Lambanaduna gold medal Loukhibi China gi Jihui Hou doping test Touraroi Japan na yumbu oiduna haujik pangthokliba Tokyo Olympic ki nupi gi weightlifting masana gi kg nefu mapan gi kanglupta gold medal Loukhibi China gi Jihui Hou doping test Touraroi haina ANI gi paw amana haide paw asin hai China gi Jihui Hou na mahak na phangkiba gold medal adumak lengdana leiragane amade Mirabai chanuna silver medalist adumak oiragane China gi Jihui Hou doping test tawgadaba wafam leite panba yabadi numit kharani gi mamangda China gi Jihui Hou doping test mayok naragani haina national amadi international media da phongdok narakhibane masin maram oiduna Manipur gi miyamna chawna mathum marang hawanduna lakhibane COVID-19 pandemic na chahi amada angang chatruka nifu manga mama mapa lehendre Central Government ngarang sagwal sel numita phongdokhiba amada haukiba chahi gi April dagi chatliba chahi asigi May 19 phawbada angang chatruka nifu manga orphan ohelle haide oirakliba phibam asida nungnangba phongdokladuna angang sing asi maruwaina UP amadi Andhra Pradesh dagi ni haina parliament ta thamkhre pawasina haidi UP da angang chamaga yangkhai nipan Andhra Pradesh da chamaga 18 Maharashtra da marifugumdoi aduga Humudra humdoi amana Madhya Pradesh dagi ni haide wafam asi ngarang Rajya Sabha da Union Minister for Women and Child Development Srimati Irani na ai bache oina member sing da khangan khibane Ministry asina Child Protection Service CPS ama JJAK makada thavak oina laukhatnaba wafam hawdokle thorang asigi makada non institutional care gi makada tha amada lupa lising ani phanghangane aduga care institution singdana lupa lising ani ga chamaga hompu tha khudingi pigani haide ICICI Bank Manager branch manungda hatlam lei ama phagat khrai Bihar da leiba ICICI Bank da manager oiba chahi 35 surabi nupi ama bank manungda hatlam lei amasung cashier adusu yamna thina sokle haide thongdok asi bank asi da hana thavak toramba miyoi amana bank asi dagi sana sing hurana na bahona bada mukna badagi thongdok adu thokibani haire nupi amana Lau badagi mafam adugi miyoi sing laktuna miyoi adu phagatuna police ta sinakhre haide thogdok asi Bira railway station manakta leiba ICICI bank da thokibane hanagi employee Anil Dube chahi 35 marks upsinduna nupi aduda athoba thang paiduna kihan badagi laikhidraba miyoi Yogita Bartak chahi 35 amasung cashier Shraddha Devrukar chahi 32 na Beng adugi satar sing thingjen khibani haide matam adusu beng asigi matam loirakbana atopa staff sing loina hanakhiba matamne dube na makhoi pummak hananaba kihanki amasung lokor manakta changsin khiduna lupa crore amaga lakh 39 ge oigadaba sana puduna chenana bohonaram khibane nupi amana laubadagi dube mahaki car yaudringaida miyamna phabangam khibane Pung kun marigi manungda Afghan forcing na Taliban terrorist chaniga kuntaru hatkhrei Afghanistan's Ministry of Defense na phongdoklakhrei laibak asigi security forcing na pung kun mari manungda Taliban terrorist chaniga kuntaru amasung chama 35 amana asok apan nangkhrei Kunar Paktia Maidan Wardak Kandahar Herat Jozan Helman Baglan amadi Kabul province da operation sathaki amadi IED taramanga su diffuse tawki haina makha tana phongdokhi aroi bada tabiri bapum namakpu thagatchari